Sinau Pumnongpu Khurumjari ngasi April gi tang kun ga manga numit asi 1891 da Khongjom tasengbadi akoina Khongjom habi wani matamdu da di British singna di Khongjom habisi moi khangamde ayang ngasi hayo panjagadorisi aina sahi kunnam ki mamangda British kalam koigi tamu kalam da luching ihan hana tamu kalam da gi Manipur tamna lakpa kalam ji ahum subani Anglo Manipuri war se Kohima kalam audagi Kasar kalam tamu kalam sini khwaidi maru orje hamnus man ihan hana lakpani tamu kalam luching pa Major Grant hai mahagna mahaki diary da iramba singdo madu ayangna thengnajaru budagi ngasi gi nimitsi karino habdu aina mayam da tamjage aina thengnajaru mayam tamjage tawbne April gi tang kunmanga sigi mamangda March ki tang kunga nipan da gi ready torgat March ki tang kunga mapan da tamu kalam se lakpa hoki Manipur tana akoi gi Anglo Manipuri war sigi damta adu mahangna iba mata iramba singduni ko account to yamna pura complete account te do 25 se April ki tang kun ma ngasi haba nimit sigi matam du gi ngasi nimit sigi yam bajani irame man asigi nimit sida hana mahangna Major Grant sina thengnar ka doisi pale lei khongsale tasengbadi mahakti hanana March ki tang kunga mapan kunthra da su thawal yongna lamme rikana san se duni matam de moi di prithvi si moi prithvi mapu oiro matam ni na makhoi gi lalonga aikoina tawsi di samudra ga langkhong eduni moi lalong si di hana rikana san slamaga somda kai dawrigi ga thawal tana lamme ma thawal ma keng basu sarame ma hai thawal matam kar su ler majani man ibo kanu dani ko ado handun din sana bajani aduna yam sangi mana thawal da 29-30 da thawal ga yausalamba audagi mu April ki tang kunga manga phawba asi marak si sagar matam sida kai thoi ga jumana machem si pi koi gi no jing pa yam noi audu khangmani ko audi da mahangna iba writing sida aikoi da yamna striking wa punga yamna ga no tawba ma thengna jabudi kaino haibu yegnaba amana yegnaba amagi magun ama thar gi irammeba Madi magun thabdi nate mani yam sauning ne irambani kari haige bu yungune Manipur sing maitai jingje moji surrender tawni khangde ne mo singje kanba sa no moji bo hari niko everybody fights until he is killed hai my hai wise my hai English niko ma si wise everybody fights until he is killed hai Hek hatri makai lepu ya de lan je maitai je adugi thona adu yeng biu ko ari makoi na maitai je kayam na tugat chage moina tawbudi makoi gi option manga halu bodo adu dagi ni moina yamna bitter ogi je moina ka what skunks the meaties where hai adi adugi proper maitai rom da kari han han ga do no khangde man hai je karam ba sa makhlo ne maitai jing je kan adi um hairam me man abdi maitai sin ma Manipurin sin na me Karamba sa makhalno ne maitai jingje ga hame aduga amuk mana amuk maitai jingji kyam sathi ge hedu mana adu iroi do bune ba se mana kai mar haram do everybody fights till he is killed hek hatok tri makai maitai jing adum fight tang lei mo sadenda khangde habni da akoi na ngaw ne khongjom parba ta ki ba aki khang leite akoi da aki khang leite hedo matam dugi athau budau jing do madugi magun do Madu tasengbadi masigi mani iramba waise aidi any chow bahum khudimakta sanana mayek sarga thamga dawne mase everybody fights till he is killed hena mahak magna iramba je British ai khoibu hatpa laiba khoibu halibdo sanana mayek sa I thamga dawne base ai amta idam dong mande mase ai masigi wafam je ai sahi 15 ki mamang da aina matamduda sum na sana kan matam sangdum raga ina sum thabada sangai naga phongki bani sangai express saudi Imphal press hojik chu Google na matamda akhoi gi putting the record straight haraga ai ming namjam biraga thorakani
ꯑꯔꯨꯁꯩꯅ ꯄꯟꯖꯈꯤꯕ ꯇꯧꯅꯤ ꯃꯁꯤ ꯀꯅꯥꯝꯇꯅ ꯅꯣꯇꯤꯁ ꯇꯧꯗꯕꯗꯧꯅꯤ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯩꯈꯣꯏꯗ ꯄꯤꯕ ꯀꯝꯄ꯭ꯂꯤꯃꯦꯟꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯁꯦ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯑꯂꯦꯛꯖꯦꯟꯗꯔꯅ ꯄꯨꯔꯨꯕꯨ ꯌꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯃꯥꯒꯤ ꯃꯒꯨꯟꯗꯨ ꯎꯕꯗ ꯃꯥ ꯔꯦꯁꯄꯦꯛ ꯇꯧꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯖꯕꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯏꯕ ꯇꯥꯡ 15ꯁꯤ ꯅꯠꯇꯗꯅ ꯇꯥꯡ 22ꯅꯦꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯅ ꯇꯥꯡ 22ꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥꯡ 22 ꯁ꯭ꯇꯦꯠꯀꯤ ꯐꯪꯁꯟ ꯑꯣꯏꯊꯣꯛꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯇꯥꯡ 22ꯗꯨ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯤꯇꯤꯁ ꯑꯦꯀꯥꯎꯟꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯡ 15ꯅꯤ ꯃꯔꯝꯗꯤ ꯇꯥꯡ 15ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯕꯦꯇꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯏꯕꯁꯨ ꯃꯤ ꯇꯥꯡ 15 ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯇꯥꯡ 16ꯇ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯑꯦꯕ ꯃꯣꯏ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ 23ꯇ ꯀꯪꯂꯥꯗ ꯆꯪꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯖꯦꯅꯔꯦꯜꯗꯨꯅ ꯃꯣꯏꯗꯤ ꯌꯥꯝ ꯐꯖꯕꯁꯦ ꯖꯦꯅꯔꯦꯜꯗꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯪꯂꯥꯗ ꯆꯪꯉꯦ ꯍꯥꯏ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯕꯁꯤ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯂꯝ 3ꯒꯤ ꯃꯃꯥꯡꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯪꯉꯦ ꯃꯥꯅ ꯆꯪꯕꯁꯤ ꯈꯥ ꯊꯪꯕ ꯒꯦꯠꯇꯩ ꯉꯁꯤꯒꯤ ꯒꯦꯠꯁꯤ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯈꯥ ꯊꯪꯕ ꯒꯦꯠꯇꯩ ꯆꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗꯩ ꯀꯣꯍꯤꯃꯥ ꯀꯂꯝꯁꯤꯅ ꯑꯋꯥꯡ ꯒꯦꯠꯇꯩ ꯆꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨꯗꯩ ꯅꯣꯡꯆꯨꯞ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯀꯂꯝꯁꯤꯅ ꯅꯣꯡꯆꯨꯞ ꯊꯣꯡꯗꯩ ꯆꯪꯉꯛꯑꯦ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯣꯏꯅ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯠꯇꯨ ꯏꯔꯝꯕꯗꯣ ꯑꯗꯨꯗ ꯃꯁꯤꯗ ꯑꯩꯅ ꯀꯩꯅꯣ ꯏꯆꯝ ꯆꯝꯕ ꯀꯩꯅꯣꯝꯗ ꯍꯥꯏꯖꯕꯗ ꯂꯣꯖꯤꯛ ꯑꯃꯗ ꯍꯥꯏꯖꯕꯗ ꯇꯥꯡ 22ꯗ ꯇꯧꯔꯒꯗꯤ ꯇꯥꯡ 23, 25, 26 ꯅꯨꯃꯤꯠ 4ꯁꯤ ꯃꯥꯡꯉꯤꯗꯅ ꯑꯗꯣ ꯕ꯭ꯔꯤꯇꯤꯁꯁꯤꯡ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯣꯏꯗꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤ ꯃꯣꯏꯗꯤ ꯃꯩꯇꯩꯒꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯅ ꯂꯥꯟ ꯉꯝꯃꯦ ꯍꯥꯏꯗꯅ ꯃꯣꯏ ꯊꯥꯕꯜ ꯆꯣꯡꯊꯣꯛꯇꯅ ꯕꯣꯜ ꯗꯥꯟꯁ ꯇꯧꯗꯅ ꯖꯒꯣꯏ ꯁꯥꯅ ꯌꯨ ꯉꯥꯎ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯥꯡ 25ꯗ ꯂꯣꯏꯔꯒ ꯂꯥꯟ ꯂꯣꯏꯔꯒ 23 ꯑꯌꯨꯛꯇ ꯑꯗꯨꯝ ꯍꯥꯏꯒꯠꯂꯛꯑꯦ ꯆꯨꯝꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯇꯥꯡ 25 ꯇꯥꯡ 22ꯅꯦ ꯇꯧꯔꯤꯁꯤ ꯁꯨꯝ ꯊꯣꯛꯄꯅ ꯐꯩ ꯍꯥꯏꯖꯕꯅꯤꯗ ꯉꯔꯥꯡꯗ ꯊꯣꯛꯄ ꯋꯥꯐꯝꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯐꯥꯎꯕ ꯅꯨꯃꯤꯠ ꯂꯦꯞꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯅꯣꯂꯦꯖꯁꯤ ꯌꯥꯝ ꯄꯣꯔ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯦꯗꯤꯕꯤꯂꯤꯇꯤꯁꯤ ꯌꯥꯝ ꯍꯟꯊꯈ꯭ꯔꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯇꯧꯗ ꯇꯧ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯂꯥꯟꯗꯕ ꯑꯦꯔꯤꯌꯥ ꯑꯃ ꯑꯩꯈꯣꯏ ꯉꯥꯡꯅꯕꯅꯤ ꯃꯗꯨꯅ ꯇꯁꯦꯡꯅ ꯋꯥꯐꯝꯁꯤꯅ ꯀꯩꯅꯣꯁꯤꯅ ꯃꯌꯥꯝꯅ ꯍꯪꯅꯔꯒꯗꯤ ꯑꯦꯀꯥꯎꯟꯠ ꯂꯣꯏ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯇꯥꯡ 25ꯗ ꯊꯣꯛꯄꯗꯨ 22ꯅꯦ ꯅꯨꯃꯤꯠ 2 ꯆꯠꯈꯠꯂ ꯇꯧꯔꯤꯗꯣ ꯃꯁꯤ ꯈꯤꯇꯪ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯩꯅꯣ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃ ꯑꯩ ꯅꯍꯥꯟꯗꯨ ꯌꯦꯡꯖꯩꯌꯦ ꯐꯪꯁꯟ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯒꯚꯔꯅꯔ ꯑꯗꯨꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯌꯥꯝꯗꯨ ꯌꯦꯡꯕꯗ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯖꯅꯤꯡꯕ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯌꯦꯡꯕꯤꯌꯨꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯅꯦꯁꯅꯦꯜ ꯐꯪꯁꯟ ꯈꯨꯗꯤꯡꯃꯛꯇ ꯑꯣꯀꯦꯖꯟ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯁꯦꯠꯇꯣꯛꯄ ꯗ꯭ꯔꯦꯁꯁꯤꯡ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕꯅꯤ ꯑꯂꯦꯛꯖꯦꯟꯗꯔꯒꯤ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯄꯨꯔꯨꯒꯤ ꯅꯠꯇ꯭ꯔꯒ ꯑꯛꯕꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯦꯅ ꯇꯧꯔꯝꯕ ꯑꯩꯈꯣꯏ ꯀꯔꯤ ꯅꯤꯡꯊꯧ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟ ꯃꯈꯣꯏꯅ ꯁꯦꯠꯂꯝꯕꯗꯧꯅ ꯀꯣꯌꯦꯠꯀꯥꯁꯤ ꯃꯈꯜ ꯌꯥꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯅꯤ ꯃꯣꯗꯤꯅ ꯇꯧꯕ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤ ꯑꯅꯥꯗ ꯁꯦꯠꯄ ꯙꯣꯇꯤ ꯀꯨꯔꯇꯥꯗꯨ ꯁꯦꯠꯂꯒ ꯑꯗꯨꯝ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯥꯎꯗꯅ ꯁꯨꯝ ꯈꯣꯡꯖꯣꯝꯗ ꯇꯤꯔꯊꯗ ꯂꯥꯛꯄꯗꯨꯗꯤ ꯕꯤꯅꯥꯕꯣꯟꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯐꯤ ꯑꯣꯏꯕ ꯈꯣꯡꯎꯞ ꯐꯅꯦꯛ ꯁꯥꯔꯤ ꯑꯉꯧꯕ ꯂꯨꯈꯥꯕꯤꯅ ꯁꯦꯠꯄ ꯑꯗꯨꯝ ꯄꯪꯇꯧ ꯇꯧꯗꯨꯔꯗꯤ ꯑꯩꯈꯣꯏꯗꯤ ꯋꯥꯠ ꯋꯤ ꯅꯤꯗ ꯇꯨꯗꯦ ꯏꯁ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯊꯧꯅꯥ ꯍꯥꯞꯄꯤꯕꯗꯨꯅꯦꯕ ꯂꯤꯗꯔꯁꯤꯡꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯦꯗꯅ ꯃꯩꯇꯩꯁꯨ ꯍꯤꯡꯉꯝꯃꯔꯣꯏꯅ ꯍꯥꯏꯔꯦꯅꯀꯣ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯍꯤꯡꯉꯝꯃꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯂꯥꯜꯂꯤꯅꯦ ꯃꯩꯇꯩꯗꯤ ꯍꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔ ꯂꯩꯅꯦꯅ ꯍꯥꯏꯕꯤꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯂꯝꯕꯤꯗꯨ ꯎꯠꯄꯤꯒꯗꯧꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯏꯟꯁꯄꯥꯌꯔ ꯇꯧꯕꯤꯒꯗꯧꯕꯅꯦꯕ ꯑꯁꯤꯒꯨꯝꯕ ꯑꯣꯀꯦꯖꯟ ꯈꯣꯡꯖꯣꯝ ꯂꯥꯟꯒꯤ ꯈꯣꯡꯖꯣꯝ ꯗꯦꯒꯨꯝꯕ ꯈꯣꯡꯖꯣꯝ ꯕꯦꯇꯜꯒꯨꯝꯕꯗ ꯑꯗꯨꯗꯒꯤ 13 ꯑꯥꯋꯔꯁꯀꯨꯝꯕꯗ ꯌꯥꯝꯅ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯁꯤꯅ ꯁꯦꯠꯄꯗ ꯆꯥꯝꯃ ꯂꯥꯟ ꯇꯧꯏ ꯍꯥꯏꯔꯒꯗꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯂꯒ ꯊꯣꯔꯛꯑꯗꯤ ꯐꯩꯗꯅꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯀꯩꯅꯣꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯀꯦꯖꯟꯒ ꯆꯥꯟꯅꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯕ ꯀꯌꯥꯁꯨ ꯂꯩꯌꯦ ꯑꯗꯣ ꯅꯍꯥꯟꯗꯤ ꯑꯩꯅ ꯁꯨꯝ ꯇꯥꯖꯕꯗ ꯔꯤꯄꯣꯔꯠꯅꯤꯀꯣ ꯑꯩꯈꯣꯏꯗ ꯈꯔ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯏꯁꯩ ꯑꯃꯁꯨ ꯁ꯭ꯇꯦꯠꯀꯤ ꯏꯁꯩ ꯑꯃꯁꯨ ꯂꯩꯕꯅꯤ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯗꯨꯒꯗꯨ ꯁꯛꯇꯦꯅ ꯑꯩꯅ ꯇꯥꯖꯕꯅꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯕꯟꯗꯦ ꯃꯥꯇꯔꯝ ꯑꯩꯅ ꯁꯛꯏ ꯀꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯅ ꯑꯣꯟꯅꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯤꯕ ꯌꯥꯕ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕ ꯌꯥꯕ ꯏꯟꯁꯄꯥꯏꯔꯤꯡ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨ WMCꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯁꯦꯡꯅ ꯑꯁꯦꯡꯕ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯗꯤ
no fear no favor ꯑꯩꯈꯣꯏꯅ ꯎꯕ ꯂꯝꯕꯤꯗꯨꯗ ꯑꯩꯈꯣꯏ ꯍꯥꯏꯖꯩ ꯑꯗꯨꯒ WMCꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗ ꯐ꯭ꯌꯨꯆꯔꯁꯦ ꯑꯩꯈꯣꯏꯗꯤ ꯃꯝꯗꯦ ꯑꯩꯈꯣꯏꯗꯗꯤ ꯉꯥꯟꯅ ꯑꯣꯏ ꯂꯪꯇ꯭ꯔꯤꯛ ꯂꯪ ꯂꯩ ꯑꯩꯈꯣꯏ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯋꯔ ꯄꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ MLA ꯅꯠꯇꯦ ꯑꯩꯈꯣꯏ MP ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯎꯖꯔꯤꯕ ꯂꯝꯕꯤꯁꯦ MLA MPꯅ ꯎꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯃꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩ ꯋꯤ ꯍꯦꯞ ꯑꯦ ꯕ꯭ꯔꯥꯏꯠ ꯐ꯭ꯌꯨꯆꯔ ꯑꯁꯤꯅꯤ ꯊꯥꯖꯕ ꯁꯤ ꯑꯩꯈꯣꯏ ꯊꯥꯖꯕꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯄꯨꯛꯅꯤꯡꯗ ꯏꯟꯁꯄꯥꯌꯔ ꯇꯧꯍꯟꯅꯅꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ ꯆꯨꯝꯅ ꯍꯥꯏꯖꯟꯅ ꯅꯠꯇꯦ ꯂꯝꯕꯤꯁꯨ ꯂꯩꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩꯈꯣꯏꯁꯦ ꯑꯁꯦꯡꯕꯗꯨꯗꯤ ꯁꯦꯡꯉꯤ ꯑꯆꯨꯝꯕꯗꯨꯗꯤ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯂꯥꯜꯂꯦ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯑꯗꯨꯃꯛꯇꯪꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯅꯧꯂꯨꯛꯅ ꯍꯪꯒꯠꯆꯔꯤꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ